Online Manipuri numidangi pau yengbiriba pumnamang puthoi lai somna khurumjari ahanbada maroiba pau Manipuri Erang si furufani gi marakta thokpani terrorism amadi dharma ga mari lenade CM sindok kari reaction lakani haibadusu khantadaba yade Amitshah Manipur thokliba tha taramapalom sujillaklaba kanglufani gi sathiraba lan asi Bharat lengangna loisinaba hotnabagi mahuta mamang thaki puwariga changdamna duna lan loisinba matam changkhigani haibada natana lan asi illegal immigrants sing amadi narco terrorists sing na thokanba Erang ni haina Fongdok luraga haujikna ethnic class ni haina Union Home Minister Amitshah na on dunang wangang bahurakle Manipur thokliba lan asi furuf ani gi marakta thokpani masida terrorism amadi dharma ga mari leinade haina Union Home Minister na fongdokre wafam masi ngarang agenda Astak 2024 haiba program amada India Today gi journalist Rahul Kanwal na lauba interview amada Home Minister Amitshah bu Sarar Patel ga changdam nakibaga loina na mahak yamna sakti leiba Home Minister ni haina singthaki adumak punumit Chatruk hena chatharagliba Manipur gi lan asi laksinba karigi ngamdribano haina hangkiba wahangi paukhumda Union Home Minister Amitshah na paukhumpi kibadi Manipur da thokliba Erang asi ethnic class ni mamang thakta furuf ani gi marakta thokiba Erang singda su waroisin purakpada matam sangna changi chahi ahumdagi hena changkiba ngaktani adubu haujik Manipur da thokliba Erang asi mahausagi fivam da hanjinba horakle adubu Manipur da thokliba Erang asi opposition gi kanguna Parliament puthoktunna ka hena Erang hawannaba maram ama ohele haina supongdoki Manipur thokliba kanglufani gi sathiba lana si Manipur gi Chief Minister asi sindoklabadi kanglufani gi marakta tang taba ama purakwa ngamgani miyamna hainari aduga karigidamakta Bharat lengangna Chief Minister sindoktana thamlibasi karigino haina hangkiba wangi paukhumda Union Home Minister Amitshah na fongdokibadi Chief Minister sinba haibasidi party gi oiba warifni Chief Minister sindoklaga madugi kari reaction lakani haibadu su khanthadaba yade Chief Minister Biren sindoklaga Erang asi nemtharakani haibagi thajaba leite adumakpu Bharat lengangna muknariba kanglufani makka wari sanaduna tung koiba waroisin ama puraknaba yamna kanna hotnari sungsoi soidana waroisin purakpa ngamgani haibagi thajaba lei Khulngak pahatpa commando action lawgadabani fajin khiba khulngak pataruk condition yauduna thadokadabani haina Thawbal da lambi thingmagi khongjang changsinkhre Ngarang Thawbal district ki salungphamda thokiba nongmai kapnabagi thaudokta fakhiba khulngakpa mioi taruk condition amata yauduna thadokadabani khulngakpa pharaba hatpada chenaba police commando gi mathakta matik chaba ain gi oiba action lawkhatkadabani haiduna ngasi ayuk Anganbada miyamna Thawbalda National Highway 102 Imphal More lambi thingduna akanba khongjang changsinkhre pauche asina thaudok thokhomdagi phangba paugi matung ina ngasi ayuk pung 10 makhairom taba matamdagi hauna Thawbal district ki tongan mafam singdagi lakpa masing yamlaba maira paibi ima ibel singna Thawbal Mela Ground Community Hall da punduna laiki tungda miyam aduna National Highway lambi da thoraktuna lambi thingbagi akanba khongjang changsinba hauki ngarang thaudok aduga mari leinana semkhiba JS na Manipur lengakta demand kaya tanuna takseli demand sing adudi khulngakpa mioi sing hatbada chenaba police commando thabaktagi lawthokadabani police na fakhiba khulngakpa mioi taruk pung 20 gi manungda condition amata yauduna thadokadabani haina taksili Loina na JC ki demand sing fangdriba fawba leikhidraba khulngakpagi thawai yaudaba hakchang lawsil loi haiki amaromda waithau kiam sifai haukha mamangda su Thawbal khunawgi club taragani pan ga punba luf ama oiriba Maitai Communist Joint Coordinating Committee gi imaibel sing na su salungphamda thokiba thaudok adu yauna khulngakpa singbu faba punbagi thabak chatharakpabu yaningdaba fongdoraktuna ngarang numidangda Thawbal Babu Bazar da kholaw kaya lauduna khongjang changsinki khongjang adu saruk yakibi maira paibi amana fongdorakpada Manipur kanana ba yamna kana hona jariba khulngakpa icha inaw sing asibu ngakpi senbi bagi mahutta makhoibu phaba punba amadi hatpagi thabak chatharakpa asi mama oibi singna yaningde leibaki yeknaba Manipur bu thugainaba hotnariba terrorist singbu khut thabagi mahuta state force singna Maitai khulngakpa singna onsenuna khut tharakpa haibasi yamna laibak thibani thaudok asigumba matungda amuk hana thoan biganu amaromda fajin khiba khulngakpa mioi taruk puso athuba matamda condition amata yauduna thadok pirau haina so appeal tawki sakhangdaba singna special contractor amagi thongal da bom thamjilamle ngasi ayuk Haingang police station na konba kairang makhalai kai lane number 3 da leiba PWD da special contractor oiba amagi mayumgi thongal da sakhangdaba singna bom ama thamjilamle hairi thaudo sigi matangda press na phangba paw amagi matung ina sakhangdaba singna bom thamjilamliba Yum adu thokchom Sankar Yankhayani thoi apokpa laikhidraba thokchom Bihari
ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯊꯣꯡꯒꯥꯜꯗꯅꯤ ꯍꯥꯏꯔꯤ꯫ ꯅꯪꯒꯤ ꯏꯃꯨꯡ ꯀꯅꯥꯅ ꯀꯟꯕ ꯉꯝꯒꯅꯤ? ꯁꯪꯀꯔ ꯍꯥꯏꯅ ꯏꯕ ꯆꯦ ꯑꯃꯗ ꯌꯣꯝꯂꯒ ꯊꯝꯖꯤꯜꯂꯝꯕ ꯕꯣꯝ ꯑꯗꯨ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 6 ꯇꯥꯕꯗ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯦꯡꯅꯔꯛꯄꯅꯤ꯫ ꯕꯣꯝ ꯑꯗꯨ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯊꯝꯖꯤꯜꯂꯝꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ ꯑꯗꯨꯃꯛꯄꯨ ꯆꯞ ꯆꯥꯕ ꯃꯔꯝꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯕꯣꯝ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯒꯤ ꯀꯥꯡꯕꯨ ꯑꯃ ꯂꯥꯛꯂꯒ ꯕꯣꯝ ꯑꯗꯨ ꯂꯧꯈꯠꯂꯒ ꯄꯨꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩꯒꯤ ꯕꯣꯔꯗꯔ ꯄꯤꯂꯔ ꯅꯝꯕꯔ 81ꯗꯒꯤ 85 ꯐꯥꯎꯕ ꯁꯝꯕꯜ ꯈꯥꯕ ꯌꯥꯔꯣꯏ꯫ ꯔꯥꯃꯣ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩꯒꯤ ꯕꯣꯔꯗꯔ ꯄꯤꯂꯔ ꯅꯝꯕꯔ 81ꯗꯒꯤ 85 ꯐꯥꯎꯕꯒꯤ ꯉꯝꯈꯩ ꯄꯔꯤꯡꯗ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯔꯤꯜꯔꯥꯝ ꯑꯦꯔꯤꯌꯥ ꯃꯔꯤꯡ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯔꯥꯃꯣꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ 2ꯗ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤ.ꯁꯤꯅ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯒ ꯃꯔꯤ ꯂꯩꯅꯅ ꯆꯦꯔꯣꯜ ꯑꯃ ꯊꯣꯛꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯣꯔꯗꯔ ꯄꯤꯂꯔ ꯅꯝꯕꯔ 81ꯗꯒꯤ ꯕꯣꯔꯗꯔ ꯄꯤꯂꯔ ꯅꯝꯕꯔ 85 ꯐꯥꯎꯕꯒꯤ ꯉꯝꯈꯩ ꯄꯔꯤꯡꯗ ꯁꯝꯕꯜ ꯈꯥꯒꯅꯤ ꯍꯥꯏꯔꯤꯕꯁꯤ ꯌꯥꯕ ꯉꯝꯂꯣꯏ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯀꯣꯟꯕ ꯃꯐꯝ ꯑꯣꯏꯕꯅ ꯃꯐꯝ ꯑꯁꯤꯗ ꯉꯝꯈꯩꯒꯤ ꯁꯝꯕꯜ ꯈꯥꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯉꯝꯈꯩꯒꯤ ꯁꯝꯕꯜ ꯈꯥꯔꯕꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐ-ꯐꯠꯇꯒꯤ ꯇꯦꯛꯆꯥꯛ ꯈꯨꯗꯤꯡꯃꯛ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯄꯨꯒꯗꯕꯅꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯏꯔꯥꯡ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯒꯤ ꯅꯃꯥꯗ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯅ ꯔꯤꯜꯔꯥꯝ ꯑꯦꯔꯤꯌꯥ ꯃꯔꯤꯡ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯔꯥꯃꯣꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫